NRC तौद्रिङैदा मिकोक थिबा यारोय NRC तौद्रिङैदा vote तौबा यारोय हाइना लांगाथेल अमदि फुंद्रै खुंगंग अनिगी मसिंग यामलबा मैतै अमदि मैतै पांगलगी मियामना ngarang namidang mairagi khongchat chatuna khongjang changsinkhre langathel kangjebung lampaktage hauraga khongjom war memorial complex fawba chatkiba mairagi khongchat aduda NRC tawdringaida mikok thiba yaroi NRC tawdringaida vote tawba yaroi IDP sing mayumda hanjindringaida mikok thiba yaroi haina miyamna kholau kaya lauki khongjang aduda JFD gi spokesperson mayengbam somorjit amadi loop asigi thongmi kayasu sarukya ki Maira khongchat aduda sarukya ki ba MD Jabir Khan kauba miyoi amana phongdorakpada Manipur amadi Varat lengakna NRC tawdringaida mikok thigani haina tawrakliba thawong asi lamdam asigi miyamgi apambagi wangmadani Lengak asina mikok thina ba tawrakliba asi athubada lepiduna miyamgi apamba NRC hana tawbiraga mikok thibiyu amadi NRC tawbiraga vote tawbiyu miyamgi apambagi mayokta lengakna tawraklabadi langathel amadi fundraigi miyamna tumina leithokloi JFD amadi masiga chatminariba lupsingna Manipur miyamgi damakta amadi tungi damakta khanbiduna tawrakliba khongjang sing asi miyamna amata oina saugatminaba tangai fade matungdasu asigumba khongjang sing asida langathel amadi fundraigi miyamna saugatkani haiki government asina koi NRC tawdana census tawnaba chatharaiba lalong ase koi prajam oina praja mayam sena yaningdeba phongdokpagi adumlaba mairage rally ne tasengna koi hojik chatharaiba government ge thawong ase prajam oina miyam ge moselaga haijari tasengna yaningde koi hairiba NRC se hana tawbiyu aduga census tawbiyu NRC hana tawbiyu aduga vote tawbiyu haiba se praja singe kholauni masinatana government mayam ge apam ase mayokta tawraiba khudimak praja mayam na government ge mathakta adum changsan ma khongjang khujung makta kundrai amade lanthengi praja singna adumak innagani amade khongjang changsan khigani akhoi NRC tawdana census tawba yaroi haiba pandam sida lepchari maka ta khongjang jo yadraga dum changsala khigani na akhoi NRC sit tawnaba honabada akhoi JFD amadi akhoi ge masiga chaminariba akhoi ge sasdan sing khudimangna changsaliba khongjang sida akhoi phundai lanthengi praja punamona sawakani haiba hom thisu thamjari aduga Manipur da akhoi tumina leiriba akhoi praja section khudimak se tumina lepham thokte JFD amadi desamna chingba akhoi gi NGO club organization mayam sina ngasidi amato oina khongjang se changminariba sida akhoi mayam ju puna amato oina soganmina si haiba pham se akhoi na khangi madudi masi lamdam sida yelong mai dagi leklaba yelong mi singi phibam masi yamna nungnang ba adugumba akiba phibam mada koi leire masigi achauba maram amadi toan ba lam kaya dagi changsalakpa mitop mayam amana ngasi akhoi ge lebang asigi aya bonda khulai londa amadi semit londa yamna hena akibagi masak oina dong thiningai oiba mongda thabak kaya paikhalakuna koi ngasi yelong mi oiba maitai pangal amasung nagagi manung di yaw tongan furup sing ngasidi akoi awaba kaya mamayok di manungda haukiba chahi asigi megi tang ahum da chahi ahum apung phagraba solisingani kunba humdo gi megi tang ahum dagi satharakli basung machin ko ke narco terrorist ki oiba lamlonglan aggression asina he namuk akoida mayek sengba dugumba phibam amaduni hujik akoida leiribase aduna sigumba yamna leba amada khunai amada magi leijariba leba adugi akoi yellow missing adubu muthana nabagi damakta mapalamdagi chamsalakwa mitop singna satharakpagi kham thengna awaba chaitheng nangningai maraga sida yari oiba chahi tara gi oina leiba tawba census ki thabak si tofam thokpani haidana namdana tokselapagi dugumba film do akoi ngasi mayoknari koina khangi madudi haukiba ngasi si tang kunga nithoini haukiba tang tara ga taret tagi haurakanda Manipurgi oina koi yungkok thibagi thabak si haunanaba torupasida campaign for justice and fair delimitation su tangkak kaya da masi tawbidana naba haiba wafom sing ultimatum maduga reminder sing governor state ki oiba duga center da su masi seron kya thadana tawba leikrabani dubu haina tawbigano haina ngasi adum mak changchinna leiba adugumba phibam masida koina khanba yai madudi lenga asina hoji phawbagi onadi mikup asi phawbagi onadi yungkok thibagi thabak se hantoktuna yellow mi miyam na pamiba national register of citizenship si solising of jaba yankai mathoi yungpham oiraga mitop sing khantoba matungda yungkok thiba musu mikok thibagi thabak se tawge habasidi khandri haina lobda koi laloi matang asida asi tinbiriba khudimakta campaign for justice and fair delimitation ge mo chinjaraga
ꯑꯩꯈꯣꯏꯗ ꯋꯥꯍꯪ ꯑꯅꯤꯈꯛ ꯊꯣꯛꯂꯛꯏ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯛ 1994ꯗ ꯁꯦꯝꯕ ꯁꯦꯟꯁꯁ ꯑꯦꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 10 ꯂꯩꯔꯒ ꯇꯧꯒꯗꯕ ꯑꯁꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯑꯃꯁꯨꯡ ꯃꯤꯀꯣꯛ ꯊꯤꯕꯁꯦ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ 2027ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 1ꯗꯒꯤ ꯑꯩꯈꯣꯏ ꯃꯤꯀꯣꯛ ꯊꯤꯅꯅꯕ ꯃꯇꯝ ꯂꯦꯞꯄꯒ ꯂꯩ ꯌꯨꯝꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛꯁꯤꯁꯨ ꯍꯧꯖꯤꯛ ꯆꯠꯊꯔꯤꯅ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯋꯥꯐꯝ ꯑꯅꯤꯈꯛ ꯊꯣꯛꯂꯛꯑꯦ ꯃꯗꯨꯗꯤ ꯀꯔꯤꯅꯣ सिगुम्बा एक अमगी मतुंगिना तौगदबा थबकसे अखोइदी नेशनल रजिस्टर ऑफ सिटीजनशिप से अपडेट तौथ्रिफावबा तौबा यारोय हैबनी एक सी की मतुंगिना तौबम थोकदो खोइन तौबा यारोय हैदना थिंगबसिदा एक सी बु वायलेट तौई लंगा की मायोक्ता नत्रगना तौबम थोकबा अमगी मायोक्ता तौई हैदना अखोइबु फागदरा पुनगदरा हैबगी अकीबामा मसिबु तौबा यारोय हैदना खोइन संगसिनबा खोंजंग कयादा अखोइबु फागदरा पुनगदरा नत्रगना स्टेट सिक्योरिटी फोर्सेसिंग अखोइदा संगसलिब खोंजंग कंट्रोल तौनरबगी होनरकपा थौंसिंग अखोइ सोकदरा पनगदरा नत्रगन इबन खुजिन खुनांग तोगी थवाई मांगदरा हैबगी अकीबा मा अतोपा अकीबा अमना करिनो हैबा मतमदा मसिबु कीरकांदा अखोइना वांता हाइहौद्रबा अखोइना यारोय हाइहौद्रबा कन्ना अखोइ मियाम इहो कन्ना चंगसलकांदा नेशनल रजिस्टर ऑफ सिटीजनशिप से अपडेट तौदना मितोप सिंसे यावना मिकोप थिजनख्रगा सोंग लिसिंग अमगा चमा सोंग लिसिंग अनिगा कुनगा मापनदा डिलिमिटेशन तौबा हाइबदी केंद्र चाउथोक चाउसिन तौबा मतमदा मितोप मयाम सि यावसनख्रगा मितोप सिंगा लमसिगी मपु ओइखकांदा लाकदबा मिरोन कयादा अखोइना लेप्तना थेंगनगदबा अवाब अनिसे करम्बा अवाबनो अखोइना खंदोकदोइसे इहो चंगसनबा मतमदा फागदरा पुनगदरा हाइबगी नत्रगना सोगदा पनगिदा हाइबगी अकीबा अमा मसी कीरकांदा मितोप मयामसे मिसुकोक थेनबा याव मिकोक थीबदा यावसनगरगा पुंसी चुपगी ओइना लाकदबा चही लिसिंग कयादा अखोइसि येलहो मी ओरिबा अखोइना लमजिगी मपु ओइदना यामना वाना हिंबदुरा अमरोमदा मसी तौबम थोकते हाइदना तौफम थोकपा लावबम थोकपा संजनबम थोकपा खुंगंग संजलकांदा नेशनल रजिस्टर ऑफ सिटीजनशिप से अपडेट तहोलबा मतुंगदा तसेंगना येलो मी ओइना लेरिबा अखोइगी मियाम से मसीबु ओइना युंकोक थीरकांदा मदुदा फंगबा रिजल्टना डिलिमिटेशन तौरकांदा पॉलिटिकली अदुगा सोशली इकोनॉमिकली अखोइसे येलो मी ओइना लेरिबा अखोइ मैम से यामना नुंसी चाना हिंबसे मसीनी अखोइगी ngasi मांगा तारगा लेरिबसे अदुबु